Miling tabiriba khaipuno pu image TV na taram oksabol loinana Brajesh Kumar na khurumjari ngasigi maruiba pauda World Head Injury Awareness Day 2025 thorom pangthokre Numit tarani chathagadaba book fair ngasidagi Manipur University da hodokre International Women's Day 2025 thoram pangthoknakre loinana Chhattisgarh da khut thotngabagi thodokta mau kuntra hatkre apung pau lobirasi Malengam pham kayada World Head Injury Awareness Day 2025 rally pangthoknabagum ngasi Manipur dasu Traffic Control Police Wing Imphal West Sija Hospitals and Research Institute Team 195 BPM na punna khusamnaduna Kangla Western Gate mamangdagi Sija Hospital Power Mini Marathon chenduna World Head Injury Awareness Day 2025 ki thoram pangthokre World Head Injury Awareness Day 2025 ki mini marathon aduda punna mioi chamu yankai hena sok yakiba loina Sija Hospitals and Research Institute ke Managing Director Dr. Palin Khundongwamna phongdorok pada head injury asi ngakthokpa ngami maru oina chada humphudi road traffic accident na oigali amadi lambi da gari thobada section dagi anamba oigali adubu chada humphudagi lemhoriba singna awang badagi tarakpana singba kayadagi thohali adubu masi akhoi isana section na protocol ngang torbadi khudong thiba nanggadabadagi ngakthokpa ngamgani India ki oina chahi amada mioi lakh tara kumbadi severe head injury to e masigi manungda lakh amadi adumak sibagi chang wanghali asigumba thodok asi chahi kundagi nifu fawi manungda laiba mioi singdana anambana thokali thodok asina imung manungda khudong chadaba nuaitaba adumak pokhalli hainasu phongdoki traffic ni su haini ni ko na su ni awareness tu jani aduna adagi akoina say construction to modamda akoi karimta helmet utte bakada nung tarpai kholok yana daga mathakdai taramodamda akoi phang da belt pharaga hoi noraga karakana bakkola bahai reason na pm da phang ta aduna singo posing haidana thokpa koi thengnare akoi da porak Churchanpur da marabasung jomi furup ani gimrak ta irang tholakpadagi mioi amalekidaba amadi kaya amana sopan nang kiba aduga mari lenana Churchanpur district ta curfew thamjin kiba aduga mari lenana district adugi miyam gi mohsa pansida chauna khaiba piri hojik district asida curfew gi athingma thamjin kibana maram oirga district asigi manung chana leiba school college bank business establishment sing amasung maro eba kaithel ayamba thonglonari district asida gari chathok chasin tawbagi chang kai hena nem thengnari district asida security force na makata na pamda thodok sing thoktana na ba akan ba mong da mikup na hum sing na ngak sen bagi thabok chu chathari ningsing ba yabade irang aduda masagi chahi yankai hum doirom shuraba lalroi pui paukhuma te ko me ama laikidabani amadi miyo kya amana asopan nam kibani irang adu laksina nabgidamak security force chu champur town the flag march satuna miyam da yum dagi mapan thoktana na ba khan kibani amoram da Jomi Students Federation nasu thodok adugi mayokta emergency shutdown chathari bani United Kakching Students Unicast Delhi na sinduna Quet UZ Help Desk among asi Library and Information Center Kakching na hangdokre Help Desk asina higher secondary examination pass torba amadi hojik examination thari mahiroi singna Central amadi State University singda undergraduate program singda admission taunana bagi matang da khangningba lamdam singi mahiroi singna thasi tang kunithoi fawda ayuk pung 8 makhai dagi 10 makhai fawda akuppa information sing khanglanaba Haina Unicast Delhi gi advisor Dr. Norem Bobona Pongdorli National Book Trust India gi sponsorship makad Uplift Foundation UUF Imphal West na College Development Council Manipur University ga kosamnaduna MU gi auditorium complex da numit 10 ni chathagadaba book fair ngasi hodokre thorom aduda MU gi
BC Professor Norm Lokendra, UUFK President Salam Tiken, Manipur University of Culture Librarian Dr. T.S. Komdon Amadi Musugi Hanagi Musugi President and Surasna Athoiba Mitung Thoram Mapu Amadi Akhanaba Mitunglen Sing Oina Saruk Yaki Puna book stall Tarana Saruk Yariba book fair Hodopagi Thoramgi Athoiba Mitunglen gi oral Pirduna MUG VC Professor and Lokendra High COVID lecture ki matungda India Pumbagi Oina Higher Education da Mahiroi Sing class the attend Tawa Asi Sang Amada Hantabagi report Amalari Mahiroi Amba COVID Namaram Oirga Masagi Kada Laibagi Hainabi Hengalakpa mobile phone Sinabagi Hainabi Hengalakpa classroom the class Young Laktaba Helakli Masi Sunatana Atopa education activity Kadasu Saruk Yabu Chang Yamna namely Pibam Asida MU campus Manung Asida Mahiroi Sing Hana education di lamda Thawai Yaunaba Hunaduna Lakli Mahiroi Sing da education ga Mari Lainana Kudong Saba Ama Hek Lakpada Pangana Honari Nasi Siliba book fair asi MUG Manung da Ahanba Amadinate Hokyo Say listening to Marisu book fair Anirak Pantokre Mahiroi Sing da encourage to Wayaba Hiram Ama Hek Lakpada Madugi Kudong Saba Adu Laudana Tokloi University Amagi performance asi University Adugi VC Natraga administration Aduna office manung the Toriba Tabak Adu Kaktana Lepa Yaroi Mahiroi Sing Aduna Kari Karamba activities sing the Tabak Tori Tauhan Bayai Haina Tabak Kaya Tauba Adusu Maruni Maram Asina University Asigi Mahiroi Sing da Quadri Poba Makalgi Kudong Saba Sing Piba Haibasi University Asigi Oiba Pandam Amani Mahiroi Sing Asu book fair Asidagi Kudong Saba Kaya Lauraga Makoi Masel Kanaduna Hena knowledge Sokat Hananaba Honasi society Asida middle class ki masing yamna Laimoramna society Asida Lakpa Kudong Zadaba Sing line Tingnaba Ngamgani Haibagi Tazabale Masina society Asida Laiba middle class ki Mushingi Damak Saltopa Pawi Haki Mayalambigi Uchiwa Tambal Kong area the Activa Todun Lakpa Mue Ama Garina Tomloba Oigani Haiba Todokta Laikidraba Mue Adu Tawal District Lashang Tem Wamutaba Dagi Asem Maimu Sahiyan Kemanga Apopa Laikidraba Ibotoni Maimu Ngarang Numidapung Nipalgame Nipuram Satpamatamda Uchiwa Lamhang Hairgasu Miam the Kanariba Uchiwa Tambal Kong area gi Lambi Mataida Singnaninga Oiba Mongda Asibakshang Oina Tenrakibani Pau Adu Hek Tabaga Mayang Impact Police Ki Team Amalaktuna Yangshilaba Matung Case Amalokatuna Misi Asig Matangda Tigatpa Hokre Loinana Asibakshang Adusu Marang Numidang Athengbada Remski Mokta Postmortem Tokre Maimu Asi Gari Achowa Amana Thomlambadagi Laikidaba Oigani Haina Thajanari Nakal Amaromda Misi Asig Matangda Lashang Tem Wang Mutabada Mifum Ama Pangtoktuna JAC Ama Semkre Mari Naba Authority na Kupna Tejinduna Misi Asida Chanaba Gari Amadi Mioi Adubu Athuma Tamda Pagat Kadabani Haina Demand Tobaloina Chanaba Mioi Adu Padre Pauba Asibakshang Laudanaba Variapsulokre Sadly but Chahili Singani Kuma Fawda Lebak Asidagi TV Lina Mutat Nabagi Pandamda Mamang Sahi December Tareta Lebak Sin Matungna Haudo Kiwan Namit Chamani Chumna Chatagadaba intensified campaign on TB elimination gi Saruk Ama Oina Ngasi Tawal Wamutaba Semo Complex the Leba District TV Center the Media Sensitization Program Ama Pangtokre Thoram Aduda National TB Elimination Program NTEP gi District Coordinator Oibi Tongam State Fina Haikibada Chatliba Chahili Singani Kumangada Laibak Asidagi TB Laina Mutat Nabaki Pandam that Namichamani Chatarakiba TB elimination campaign Asi Taubal District Asu My Partner Chatarakli TB Laina Mutat Padab District Asida Laiba Media Person Singna Hanadagisu Mateng Pangdun Lakli Amadi Makatana Su Laina Asi Mutat Nanaba Honabada Langakna Paikat Liba Scheme Kiasing Asi Miam the Paksana Kangan Biduna Kanabasing Asi Fangan Bada Mateng Pangbiu Haina Apil Toki Numit Chamani campaign Asige Manungda Tongan Chat Ki Mio Singa Kusam Naduna Amadi Lekai da TB awareness program Papong Kumatoi the Pangtoki Ni Nixe Mitra initiative ki Makada TB
नारब मियोई contracted masi oirba chinjak phanganki Jila Parishad Administrative Committee ge chairperson pradhan member singa khusam naraga TB na naraba miyoy humdra humdoisu adopted tokhi haina Stefina fondoki sarga laing bangami aduga TB narba miyoy singusu koina phajana nuinaraga makoibu mapum phaba hidak simpi pibiba masida natana अखोई सर डीसी अमदी सर सीएमओ अखोई आई सामो अखोई डिस्ट्रिक्ट टीवी ऑफिसर अखोई लेब स्टाफ सिंगा प्रधानमंत्री टीवी मुताबर अभियान की मखादा अखोई नारिबा पेशेंट सिंग माना हिदाक सारी बोकी मनुजे अखोईना मागी मसी ओइबा चिंजा हाइदी संगोम येरुम नफोय हवाई चंवाई जे अखोईना मागी हिदाक सारी ने मनुजे मसा कंखनबा अखोईना सरकार की खत नतना अखोई इरन नाई हाइतार अखोई दमकता अखोईना मपुम फाबा प्रोग्राम अमा सिरिसिंगसे अखोई लेब थवान डिस्ट्रिक्ट की प्रजा सिंगा मीडिया की खुतांग सिंगा योहन बिरगा नसी ममा ममांगदगी हाइजर लाएको अमुक हेना पाउजे मीडिया की खुतांगदगी योबिरगा अखोई District TV Officer Dr. Yumnam Samin Nahai Namit Chaman ki TB elimination campaign asige manungda Thawal district ki oina myoy lising ahum lem na TB test tawada myoy tarbari TB nanare haiba khamangam ki myoy lising chahum dasu CY TB infection ki test tawki masigi watakta vulnerable individuals haiduna diabetes na narvasing al oirabasing yuda laichu rabasing aishai biga sagonaribasing churup maiku thakpasing hana TB na Narambasing amasung makoigi imung manungsing amadi masi oiba chinja watpagi anabasing da ahenba mityeng thamduna khongthang kaya lokatuna campaign asi mai pakna section ki haike Manipur State Commission for Women and sponsored Tauduna All Tribal Disabled Union Manipur Wheelchair Basketball Association Manipur amadi Div Welfare Organization Manipur ga punna Khusamnaduna International Women's Day 2025 ki thoram ngasai Manipur Press Club ki Loktak Hall da pakthokre thoram aduda Manipur State Commission for Women ki Commission for Women ki chairperson Thumlip Tining from Monsang Manipur State Commission for Women ki member Laurembam Dayawati T Songsin Koireng SK Sophia Moyon amdi Manipur State Commission for Women ki Secretary W Phajatombina athoi mitunglen oina saryaki from aduga mari lena Manipur State Commission for Women ki chairperson Thumlip Tining from Monsangna phongdorpada United Nations na 1975 tagi hoduna International Women's Day gi thoram pangthoktuna lakli adubu thoram asi pangthoktingai nomang dagi nupi kaya gi voting right phangdaba thabak ama tawbada nupi singna lawru thodang kaya asi yaudabana maram oirga Tungan menupi sing oiba movement ama lakpadagi International Women's Day gi thoram asi pangthok pa horakibani toilena ngasi pangthok liba International Women's Day 2025 asi disabilities women khaktagi oina Manipur State Commission for Women a sponsor tawduna pangthok liba asina lamdam asigi oina di ahan bani amadi mioiba haibasi isorna sembani aikogi mioiba singi marakta khenaba amata leite disable oire haiduna tumina leibagi mahutta angamba thabak kaya tawduna amadi disabled singi oiba government piriba kanaba kaya asisu disabled singna love you haina phondoki not only in this one family gi ngakta nataba akoi na tawba ngamba se social da economic da duga culture duga political achievement mayam sigi da magda akoi na International Women's Day to celebrate tawni duna sigomba celebration no ye punda tawraga All Tribal Disabled Union Manipur Wheelchair Basketball Association Manipur amadi Div Welfare Organization Manipur na Manipur State Commission for Women ga khusamnaduna International Women's Day amadi ground situation and conditions of women with disabilities in Manipur gi matang da consultation program ama Gasi Manipur Press Club the Pangthokri thoram aduda Thumlip Tining from Monsang chairperson Manipur State Commission for Women Lorem Dayawati Devi
All Naga Students Association Manipur Ansam Sinduna Indo Myanmar Ngamkai Paring the fencing Tawa Amadi Free Movement Regime Lokopagi Mayok the Narang Tenopol District and Satang Village the Peace Rally Ima Chatkri Peace Rally Adu Naga Singi Homeland Dagi FMR Loktopa Amadi Border Fencing Kaba Yanindi Haiba Banner Makada Chatakibani Kongchat Aduda Ansam President TS Angti Sangna Naga Sing Masagi Maramda Chatok Chasin Tawada ID Amadi Aadhaar Card Utpagi Mathau Tade Centerna Framework Agreement Bu Ikai Kumnapong Thoi Haiki Rally Aduda Border Fencing Tawa Yaningde Haibna Singbu Kolokaya Lauki Well, bicha chathagadoriba judge amabo maitei haiduna Suchanpur da changba yaroi haiba wafam asi aikoi punumaki mangjabani haiduna Supreme Court ki judge mangana Manipur gi irangi phibam yengchananaba lakadarba khongchat asida kangluk phuruk khuding makna support tobinanaba MPCC ki president K Megachandra na appeal torli ngasi Congress bhavan na pangthokhiba pawgem amada mahakna makataraduna hai All India Congress Committee gi oina 2026 ki January kuntaruk forward chathagadaba Year of the Organization of Congress Party Organization Amadi Reorganization ki thabak chathanabagi manung channa Manipur Pradesh Congress Committee ki lairiba committee singsu reorganize ki thabak chathaba horgani mahakna hai lakliba March 23 District Congress Committee President Singh Delhi da chatuna party reorganization ki manung channa pangthokadaba meeting singda sau yarunaba ngasi mifam pangthoktuna Khana Kibaga Loinana Sem Sare Amadi Lakliba April Gitang Nepal the Gujarat ki Ahmedabad the extended CWC member meeting Asidana India ki state Amadi Union Territory Kuringmak ki President State in charge Amadi Congress Legislative Party ki leaders in Saruk Yagani Mathang Numit Tang Mapaldana AICC ki members singi oiba from Pangthokani Haiki Party reorganization Asida boot level the Haurga block level Congress Committee District Congress Committee PCC level Frontal Cell Amadi MPCC ki office bearers singi Saruk Yagani Hansu Mahanu Pondoki Nakal Amaromda Laklu Mars Kunithoida Supreme Court ki Judge Mangana Manipur ki Iranga Mari Lenana Yangshinba Lakadar Bakongchat Kamari Lenana Miyamda Wapong Kaya Thamkibaga Loinana Paumi Singna Hangba Wahangi Pokum Amada K Megachandra na Hai Supreme Court ki Judge Sing Asina Iranga Mari Lenana Thokiba Thodo Wathok Sing Amadi Relief Camp ta Laiba Myoy Singa Aktengnana Unaduna Yangshinba Lakliba Asida Kanglu Phurup Naidana Support Tobinanaba Appeal Toki Adagi suggestion mayam ama government da tobi harega laiba relief camp da laiba mayam se magi original hane gi leifam da hanjal hanba makoi gi hane gi leifam sin da hanjal hanaga Manipur sarkar amasung central government ki security forces mayam fajana protect tobiraga magi original mafam sin Bishnupur District Natana None Chuchanpur Amadi Kangpokpi District ki Miyamgi Anaba Yorokpada Achauba Mating Oirba District Hospital Bishnupur Ngasi di awat pakaya laibana ana layang bada khudong chadaba kaya mayok naribasi chatliba thasgi tang kontra pawgi manungda mention rabadi makal makha kaya gi akan bukhongjang sangsin lagani haina tawbul dagi social worker TS Birana phondo kre wapamasi TS Birana Hospital asida lakpada anaba myoy kya layang dan layamba ubdagi pen dabaga loinana pawmi singda wapam asi phongdokhibani Birana makha taraduna hojik hospital asida medicine gi doctor watuna layang bada khudong chadaba kaya mayok nari nurse kuntramatoi sanction post oina laifam thokpada kun khak lei maram asina administration da akaiba ahoba kaya leibana ana layang da khudong chadaba kaya thokali asi thasigi tang kontra fawbada mari leinaba authority na mijeng sangbiduna awatpa machine bidragadi Mathang Numitagi, Bishnupur Amadi, Akoibada Labor Club Organization, Marapai Bikiaga, Kusamnaraga Hospital, Tingba, Yauna, Makal Makakiagi, Akan Bakongjang, Sangshilagani, Haiki.
Modern Progressive Academy Sana Yumbi Mahikol Marirak Subasahigi Sports Meet Mars Tarani Pandagi Hauraga Garang Master Pandalotion Kray Mahikol Asi Agang Singbo Ishorga Manana Takpi Tambiriba Kasi Khasiga Loyana Ipa Ipugi Chatnabibu Yokat Nanabu Hotnariba Mahikol Asigi Sports Meet Asida Makal Makakayagi Masana Singda Shangnam Naki Infal Skill Lamlai Kendragi Manungchana Leiba Nongada Eastern Lion Club Nongada na Sinduna Satharakpa Humpuma Thoirak Suba Yausang Sports Ngarang Lushin Baga Loinana Sanori Kayabu Achamba Manapiduna Puning Thawat Pagithoram Ama Pangthokre Sports Lushin Bagithoram Aduda KS Ibomcha MLA Lamlai SC Political Activist Sapam Kanglai Fal M Roslan OC Lamlai Police Station PS Bijoy Pratap President ELC Nongada TS Pisak Macha President Mera Paibi Kul Asigi Ahal Singh S Ibo Singh Amadi TS Indravira Mithunglan Singh Oina Saruk Yaki Thoram Adugamai Lena Stern Lion Club ki Sports Secretary Merangtem Jepson Pongdor Kibada Hawalak Liba Naharul Singh Bu Afaba Achumba Lambi Amada Puruknar Bagi Wakalonda Sports Meet Asi Pangthokpani Hokyo Sahi Kaya Asi COVID-19 gi Laichat Amadi Lamdam Asida Thokliba Irang Asina Hawalak Liba Naharul Singh da Piri Saiteng Asina Maram Oiraga Aranba Lambida Chatkidanarba Yausangi Sports Sinduna Sindabaya de Haiduna Pangthokpani Phondoki Thawal Kaiktel gi ahang basaruk kayada Thawal Municipal Council TMC na apam bawang da dukan sajinduna Kaiktel asigi masak thiale Kaiktel asida hingjariba miyam gi khanbagi mahutta TMC na chendal lambi khaktamak khanduna leiri haina Superstar Club Thawal Awang Lekai gi maike digi pen da bawafam kya phongdurok lip Thawal Awang Lekai Community Hall da pawgi mifam pangthok laduna Superstar Club Thawal Awang Lekai gi Publicity Secretary Asem Sarat na phongdurok pada Thawal Kaiktel asi matamga chunaba mawongda Simplex Company na ningthina sembiram laba Kaiktel amani adubu hojekti Thawal Municipal Council na senkak phangdap Nanaba Lambi Man Bumongda Kaiktel Asigi ahang jaga punamak dukan sajin bagi tabak satharak ba asina Kaiktel Asigi masak yamna thihale hoji Kaiktel Asigi manungda nuksit nungsa ningthina changba ngamdraba amamba jaga kaya ama leire Kaiktel manung asida sasok sasin yamna nungai handre karigumbada mahul langpo thorakpa tarabadi fire service ta sangduna Changba yaba jaga fawwa amata leitre Kaiktel asi khaknatana Kaiktel asi akoibada leiriba yum kaya amagisu khudong thiningai oire miyamgi yaifaba yaba thabaksing haibadi drainage ningthina semjin gadaba Kaiktel gi akoibagi lambi koila thabi gadaba amadi leitriba gari park na singba kaya buna amata sembidre supnagi TMC da kanagadaba sendal lambi gi oiba thabak khaktamak tawduna leire maram asina handak inau nauna sagalak liba dukan kaya asi athubada lepiu mari leinaba sing nasu yengchenbiu namit mangani gi manungda tangta ma khangan biraktrabadi Thawal Awang Lekai gi miyam maira paibi amadi Superstar Club na khongjang kaya sangshin gani haiba wafam kaya phongdorokli Thawal Awang Lekai maira paibi Superstar Club amadi Lekai sigi ahlam kayana haiba makoina tawriba new construction asi yadi haibase aikoina miyamda thamjari Hokyo March thagi tara taruktagi mayumdagi thokidabadagi ngasi fawba phom khangdana mangkhraba luangthem Mukesh miyobi minungsi yenglaga tekta kaida thadok piru haina Mukesh ki apokpa luangthem Gyanendrona phongdorli asi kaisampat lemajam lekai de leiba luangthem Mukesh ki yumda pangthok ki pawim from amada wafam asi phongdokla Mukesh ki apokpa Gyanendrona makhata duna hai Mukesh yumdagi thokkiba namitagi ngasi fawba apokpi amadi mamadi chak chaba sadaba macha halakpa ngaiduna leiri kanagumba lupsingi khutta isa adu
leiba thoklabadi ichabu nakhoigisu nasani khalaga tekta kaidana thadok piru loinana mukesh ki aroiba call adu jajang tekta loire mahakna lambi da chatkhibagi cctv footage su phangi adu hojik phawbagi oinadi mahakpu kadai da leibage haibadi khangba ngamdri hainasu pongdokli jajang tek ma ene tore thengni adudagi mobile su tare adubo yai adu akhoi haning badi kana kabi sanstana madal dalere batadi jase minu shi kana thado piyo icha se somu shi jane ai gi jane jati bejati adu odayo halu Amarom da Mukesh ki yum da political activist sapam kanglai fa chatuna ahlaman sing unakhibaga loinana imung manung gi awabada saruk yakre khongchat aduda JC amadi imung manung da thiba khangdana leiriba angang asi fangnana ba honabada angamba thodang logani amadi JC na lorokpa warep singda mapung fana sagotkani haiba wafamsu phongdok lamki thasigi Nepal da free movement yahalagani haina Union Home Minister na thamkhiwa wafamgi matang da oikiba Pibam Singna Maitei Kunaida Thajaba Malak Nabagi Masak Oiki Aduna Hosik Mangliba Angang Asiga Amuk Thiba Fangrabadi Maitei Kunaida Amuka Hena Thaja Malakani Maitegi Oinadi Areba Nongway Singh Pitok Tuna Thajaba Sagatnaba Hona Kibani Maram Aduna Maitei Miamgi Thajaba Makatana Mahandanaba Manipuri Governor Security Advisor Amad DGP na Mangkriba Angang Asi Tekta Kaidana imung manungda sinabinaba lokhat payaba thabak sing lokhat pinaba ofam su phongdokhi Lampel da leiba chamagani phum doi suba battalion CRPF amasung RIMS Imphal gi Department of Transfusion Medicine anina punna sinduna ngarang Medical Institute asigi OPD complex da nomgi oiba blood donation camp ama pangthokre torum aduda CRPF ki personnel nifuna EP ki blood donation camp adu RIMS Imphal gi Medical Superintendent Professor and Sanjeev amasung chamagani phum doi suba battalion CRPF ki commandant Ravinder Sharma haktengnana yengsin khibaga loinana blood donors singbu pulling thogatuna ikai khunawsu utki kunai asida ana layengda miyamna mathau taba I adu ningthina phanghanba ngamnarba pandamda thormasi pangtokhibani haina RIMS Imphal gi Medical Superintendent Professor and Sanjeev na phondokhi DM College of Teacher Education gi oza watun leringai tanja asida khanghodana Higher and Technical Department Manipur gi Commissioner Lilong Horebi College da nauna hangliba ITEP College da DM College of Teacher Education gi oza trok transfer nanaba notice tholakpa asibu College asigi mahiroi singna akan mamongda yaningdaba phongdokpaga loinana transfer order asi mayokta mahiroi singna college asigi lambi thingjinduna khongjang changsin krei oza transfer tawwa yaroi haina Tangsin kiba khongjang aduda saruk yakiba DM College of Teacher Education gi Sports Secretary Takhel Lakpam Premna hai kibda DM City gi hanadagi oza masing watuna leiringai college asigi oza taruk transfer taunanaba order tholakpa asi mahiroi singi oina yamna laibak thibani college asida MAd course ki oza taruk Lairambagi manungda ahum lokthok khiduna college asigi oza watpagi achouba khudong chadaba mayok naringai tanja asida amuk oza taruk transfer order thokchilakpa haibasi college asida BEd amasung MAd tamliba mahiroi sing asigi career da amang bakaya lakani maram aduna government na thokliba transfer order asi khudakta handokpiu karigumba handoktaba targadi mahiroi singna makhatana akanba khongjang kya sangsilagani haina phongdorli ngasi khongjang aduda transfer order revoke tobiu oza transfer toba yaningde revoke the order transfer immediately haina thaba placard kya sinakhi degree fair chingda challenging oiba situation je thambiganu ain thamjani adu galena nauna akoi hijik college ta transfer toriba oza hai tari ko principal on torise akoi ge BEd MAd laiba college namada akoi ge principal oge hai tari ge minimum qualification taka ta badu laiba thari principal je qualification suda hai tari ko sumaina laibase akoi tang miyeng chingsan ni hai tari laiba myam su ingbiu ain si hajani Chaliba chahi asigi February kuma thoida Standard College da principal in charge oina leiba amabu
था मरी खक्की प्रिंसिपल इंचार्ज अमना महूत सिन्ननब ऑर्डर थोक्सुलक्लिबा ऑर्डर असी कक्तुना रेगुलर प्रिंसिपल ओइना हापक स्टैंडर्ड कॉलेज की महिरोई अमदी स्टूडेंट्स यूनियन ना मतम कक्तना कॉलेज बॉयकॉट तौदुना प्रिंसिपल ऑफिस चाउना कॉलेज की गेट थोंग लोनसिंदुना चंगसिलंबा खोंजंग अदु खुदक्तगी सस्पेंड तौरे हाइना स्टैंडर्ड कॉलेज की जनरल सेक्रेटरी असम विवेक राज ना फोंदोरली असी कॉलेज असिगे कॉन्फ्रेंस हॉल दा परमिशन गा उन्नबगी मिफम अमदा वाफम असि फोंदोकलदुना विवेक राज ना हाई चटलिबा था असि तारनिपान दा थोकिबा ऑर्डर अमदा स्टैंडर्ड कॉलेज की ओइना था मरी खक्की प्रिंसिपल इंचार्ज ओइना थोरकिबा ऑर्डर अदु कक्तुना चटलिबा था असि तारनिपान ऑर्डर अमदा मायरेमबम सुरेश हानगी जीपी वुमेन्स कॉलेज की जूलॉजी डिपार्टमेंट की एचओडी बु रेगुलर प्रिंसिपल ओइना ऑर्डर थोलकपबु कॉलेज असिगी महिरोई अमदी स्टूडेंट्स यूनियन की माइकैदगी तराम ओपगा लोइनाना थागतप फोंदोकखी अमदी कॉलेज असिगी महिरोई अमदी स्टूडेंट्स यूनियन ना कॉलेज असिबो मतम कक्तना बॉयकॉट तौदुना खोंजंग चंगचिनलंबा अदु खुदक्तगी खोंजंग सस्पेंड तौदुना प्रिंसिपल की ऑफिस यावना कॉलेज गेट ngasi हांगदोलगनी हौजौजकी ओइना स्टैंडर्ड कॉलेज की ओइना ओजा यामना वाटपना मरम ओइरगा डिपार्टमेंट अमदा ओजा मरी मंगाना पुगदबा अदु ओजा अमखकना पूरगा लेबा फाव यावरिबनी असिगुंबा खुदोंग चादब कया असिबु एजुकेशन डिपार्टमेंट मेंग संबिदुना अवाट पोजा सिंह असिबु अतुमतम थाबिरकनबा होनबियु हायसु पोनिंग चिंचिलक्की गिन लेतबा अदुगा तोपतबा ओजा डिपार्टमेंट ओजा मरी मंगा दगी तादना लेगदा ओजा दा ओजा अमना पुबा अनिना पुबा सुम मयाम अमा लेबसी कोई अथु मतमदा मई लेनबा सिंना ओजा थाबिरकनबा कोई मई लेनबा सिंगी मई केदा रिक्वेस्ट तौजे एजुकेशन डिपार्टमेंट हाइगा नंबोल एसी की मनुंग चनबा खोंगाम पाट लेबा एसके वुमेन्स कॉलेज नंबोल की प्रिंसिपल प्रोफेसर डॉक्टर डब्ल्यू रविंद्रबु ट्रांसफर तौरपदा यानिंगदबा फोंदोकलदुना कॉलेज असिगे स्टूडेंट्स यूनियन की थौमी सिंगना प्रिंसिपल ऑफिस अमदी कॉलेज की गेट सो लोनसिंदुना ngasiदगी हौना मतम लेप्तना खोंजंग चंगखिनख्रे कॉलेज सो लोनसिनबा अदुगा मरी लेनाना कॉलेज असिगी स्टूडेंट्स यूनियन की फाइनेंस सेक्रेटरी तोंब्रम मालाना फोंदोकखिबदा अनोबा प्रिंसिपल इंचार्ज अमना अब थारकपगी महुत्ता कॉलेज असिगी वाटिब ओजासिंग ओना थाबिक लगदी हेना नुंगाइगदबनी अदुगा एग्जाम मया असिदा महिरोसिंग इरांग तौनरब सिनबिगनो महिरोसिंगना तालिब डिमांड असि थबकता ओंथोक्तब तारबदी मखा ताना कॉलेज सो अदुमक लोदुना खोंजंग चंगसिनगनी हाइकी महिरोसिंगना खोंजंग चंगसिन ब अदुदा प्रिंसिपल इंचार्ज अमा लेना प्रिंसिपल इंचार्ज अमा थाजलकपा सि मरम चादे कॉलेज असिदा 4th year ITEP हांगदोकनबा लैंगाक असिना होटनरिबा असिदा रेगुलर प्रिंसिपल ओइना थाबिरकलबदी तराम ओकनी मणिपुर लैंगाकना ट्रांसफर पोस्टिंग तौबदा सकमा येंगलगा तौबिगनु कॉलेज असिदा प्रिंसिपल इंचार्ज थारकपा सुंगा यारोय प्रिंसिपल गी ओइनदी इंचार्ज अमा लेजरे अदुना डिपार्टमेंट सिंगी वाटलिबो ओजा सिंगदा ओइना ट्रांसफर थाबिरउ चही अमा खरा हेनबा खक्तमक वाटलिबो ओजा अमाबु प्रिंसिपल इंचार्ज ओइना थारकपा यारोय कॉलेज असी गवर्नमेंट कॉलेज की ओइबा खक्तनी ओजासिंगी अवाटपना पिकथली एब्जॉर्प्शन तौबिद्री सैलरी फंगदबो ओजा अमर स्टाफ मसिंग 40+ वाली कॉलेज असी मतिक चारब कॉलेज सिंगी मनुंगदा अमा ओइदबो कॉलेज नि अदुना महिरो सिंगी खलगा कॉलेज एटमॉस्फेयर दा थुगायरकपा यारोय अमदी NCTE की मनुंग इना थाबिर के हाइबा तारगदी BEd डिपार्टमेंट की मतिक चाबा आइशोदी ओइना थाबिर उ हाइना थाबा प्ले कार्ड के आसु सिजनदुना खोंजंग चंगसिनखी हंगंदबा तारगदी येसिंना खोंजंग चंगसिनजरकनी हौजी हौजी कॉलेज की थोंगसिंजा लोना लोसिंजरे मतम कक्तना हेक महेसिंग पामिबा थबकसे पांथोक पिगक्तबा तारगदी मतम चुपगी ओइना कॉलेज असिगी थोंगसा लोंसिंजगने छत्तीसगढ़ तोान खुद थोनबी थौदोक यामद्रबद माओइस कुंथ्रा हाटख्रे बिजापुर डिस्ट्रिक्ट माओइस कुंथ्रु हाटकी कंकर एरिया माओइस मरी हाटकी ऑपरेशन BSF स्टेट पुलिस की DRG पर्सन सिंह पुनः चटखिबनी बिजापुर खुद पुलिस जवान सीखी पुलिस बिजापुर दांतेवाड़ा गगी लोन मफम गंगालुर पुलिस स्टेशन की मनुंग चनबा एरिया एंटी माओइस ऑपरेशन चटखिबनी असिबाक्चांग हेना लरमखिगनी हाइना थीबगी थबक
चथरी हारी खुद थोकनखिबा मफमदगी खुलाई कयासु नोमै मरु यावना फंखी ngarang numidang dagi horduna ngasi fawda Israel na attack chathaduna Gaza Palestinian yakani pan hat kre Palestinian Health Ministry na hai kibada numidang da yum kya da Israel na strike chathaki sikibasing manung da napi angang kya su yauri ceasefire lerabasu Israel na strike adu chatharakibani amarom da Israel na hai kibada anova proposal ama Hamas na yakidabadagi strike adu chathakibani Gaza gi Health Ministry na puno kibada laibak pokpa numit खक्तदा पैलेस्टाइनियन चामरी हेना इजरायली स्ट्राइक द सीकी नुपी अंगांग नमसिंग हेन की हमास खुद हनबगी रिपोर्ट अदुदी फंखिदे हैनसु फोंदोखी ngasi anganbada strike chathakhiba mafam singgi manungda awasan al kabira village da leiba abu daka family gi yumsu yauki hari sanabagi pau All Manipur Football Association amfana sinduna haina wok ta leiba YCWO ground the punna tim kunmana saruk yaduna group taruk thona khaidokuna chathariba under 13 boys inter club football league tournament 2020-24 ge ngasi chanakhiba match singda YVA amadi GFA anina lamba tawnikhiba aduda tim animakna apiba matam gi manung da goal amam chanaduna draw oike amadi anisho match da SSC amadi PFF ani sanakhiba match da PFF na SSC bu goal mari soino da maithiba pi kiboloina Omso match oina KSC amadi GRFA lamba tawnkhiba match adudana GRFA na KSC bu goal taruk anida maithiba pikre loina tournament asigi hayeng sanagadaba match singdi ahanba match da SHG amadi CFA anisuba match dana CRAU amadi Traw amasung omsuba match na Mufa amadi M na lamba tawnaragani Manipur the thokliba irang asida wakhali charangnaba hantaduna ingna signa leiba punsida hanjilakna bagi pandamda village volunteer force torbung GP amadi 19 Garwal rifles na kusamnana sinduna haukiba thasi train pandagi haurga mathang thagi tara pawda tonganba sports events singi oiba sathagadaba torbung GP sports meet 2025 kingas saruk am oina ngarang maira paibi for a-side football tournament pangthokre Thorom to the 19 GR Gisio Amadi Fagak Chow Ikai Police Station Gi OC Kothozang Swas Chandrana Athoy Mutunglen Sing Oina Saruk Yaki tournament da Tomisna FC na Kegesna FC bu Amasoino da Maithiwa Piduna winner Oiki Athoy Mutunglen Sing na winner Amadi runners up da team da Selgi Mana Sing Piduna Putning Thawatki Manipur Handball Association ge mejeng makada kanglai Voluntary Workers Association kokchai mayang ifwan chinda ngarang dagi horga chathrakiba niputare chuba junior boys and girls state level handball tournament ki ngasi nini chanba numitta punna match mapan sanakre ayuk ta sanakiba nupa gi match singda SSC Kuraina MRC Lilongbo Panjal kunmanga taret aduga IMC Thobalna KKL YDO Kongpalbu Panjal Tranipan Taret Maithiwa Pikri Nupigi Mesta YLK Singarel na KKL YDO Kongpalbu Panjal Tratet Ohumda Aduga KVWA Koksaina MRC Lilongbu Panjal Taromdu Amada Chauna Maithiwa Pikri Nuktilda Sanakhiba Nupagi Mestana NSU Kuman Lampakna ESU Wangkhaibu Panjal Kunmari Tarada YLK Singarel na KK LYDO Kongpalbu Panjal Kun Mathoi Tareta SSC Kuraina OIC Thobalbu Panjal Kulumdoi Taruk Aduga IMC Thobalna CYDOL Lilong Sachingbu Panjal Kun Taramada Maithiwa Piki Nupigi Mestana KVWA Koksaina SSC Kuraibu Panjal Tara Ahumda Maithiwa Piki Aroibada Mario Muhanna World Head Injury Awareness Day 2025 Thorom Pangthokre Numit Tarani Chathagadaba Book Fair Nasidagi Manipur University da Haudokre
The National Women's Day 2025 Thuram Pangthokre. Loinana Chhattisgarh Kut Thoknabagi Thodokta Maoist Contra Hatre. Ngasigidamakta di PAODAM pijaba matang asida loisinjare mit yang tabir bu khwai puno po amuka hanna khurumjari.